ngari galidagi phagalakpa nisagi polam kya mai thadokuna manghankhre Manipur lenga ki Directorate of Health Services ki makha dalaiba Food Safety Administration Imphal West ki Designated Officer Tekcham Brojendra Khaba maitaina lusingduna ngari galidagi phagalakhiba maikhu sendaba nisagi polam sing Imphal West ki lamdingda leiba Solid Waste Management Treatment Plant ta mai thadokuna manghankhre Hiramasi matang da Brojendro na haikibada tobacco product sing asi maruaina pan masala yansinba natraga tongan na chanari polam sing asi dukan kharagi pharakpani Tobacco product na taba hana pharaga leiba matam helaba polam singi case dispose tawkhraba polam sing kaya su mai thaba tuda yawki saurangna market value da lupa lakh amarongi oigadaba polam sing asi yonbe ade haiduna lenga ki mai kidigi athingba leiraba polam amadi masi charuraga cancer amadi makhal kya gi haksang da khudong thiningai oibana potsak sing miyamna sabidana ba amadi yonba sing thengnarabadi miyamna matang matam chana pau pibiu haiki atopa pawmana Bharat na Para Olympic Games ki shooting da sanagi amadi lupagi medal laure Japan ki city Tokyo da pangthokliba Summer Olympic Games ki shooting da Bharat na sanagi amadi lupagi medal lauduna leibak asigi mingchat hengal hankhre ngasi pangthokiba mitari angka higi mix shooting da Bharat ki Manish Nabhar na sanagi medal laubuga loinana Singha Rajan su lupagi medal lauduna leibak asigi medal teli da hengat handuna mingchat purakre Makoyani na Olympic asida sanagi amadi lupagi medal laurakpada President, Vice President, Prime Minister amadi Union Sports Minister na apianba phangdokre. Prime Minister na mahakki warolda Games asida aikogi sanaroi singna mamangi Tokyo Olympic Games sa singthangai oiba performance kya utuna leibak sigi mingchat purokhraba matungda hujik pangthokliba Para Olympic Games ta leibak sigi athlete singna remarkable oina achievement ulibasi aikoi punmaki chauthok chaningai ni Para athlete singi matik magunasi aduki matik singthaningai ni haiki hujik phawbada Bharat na Games asida sanagi ahum lupagi taret sengjangi manga yauna punna medal tara manga laure atopa pawmana Hills Areas Committee gi member nipan hapagi order si satnaba yadaba order ni Ojoy Manipur Legislative Assembly gi Hills Areas Committee da member oijage haiduna Kendra nipan gi MLA na haijarakpa wafam da Speaker Y Khyamsan haple haina order ama thokpasi satnaba yaroidaba order amani hiramsigi matang da Manipur gi governor na miyeng changbiu haina veteran politician Okram Joy na phongdokre ngasi mahakki kakwada leiba yumda pangthokiba pawgi mifam amada Ojoina wafamsi phongdokpaga loinana Hills Areas Committee da member oijage hariba Kendra nipan adudi 6 Kairao 9 Thangmaiban 20 Langthawan 24 Nambol 25 Oinam 30 Lilong 32 Wangkhem 33 Hairok AC gi MLA singna haijaki wafam sing adu Manipur Legislative Assembly gi Speaker Y Khyamsan na committee gi member oina elected tawre haina hokiba September amada Assembly gi Secretary K Megachit na order ama thoki tholibo order sigi matang da mahaki oiba wafam da tholibo order si chanaba yaroidaba yamna sensitive oiba amani Speaker Y Khyamsan na munna khandaba taha ba tawba manba mongda lenga ki oina leiriba legal advisor adu gi damak Y Leibak wa thok oirakpa yaba maramna athubada governor na khut thingsinduna India gi president advice lawba chungmani haiki atopa pawmana sugnu kendra gi longmi sing har phangdaba gi mayokta khongjang kya sangsin gadauri Kaksing district ki sugnu kendra gi manung chanba Kaksing Khunou amadi Siren da har phangdaba gi labuk mayai da kumduna khongjang changsin kre ngasi Kaksing Khunou da sangsin khiba khongjang adu da Mohen kawba longmi amana pangmi sing da hai handak pangthokiba assembly mifam da Chief Minister N Biren masamangna document suba longmi sing da hapta amagi manung da har pigani haina phongdokhiba adugi matungina khullasi gi longmi sing na Kaksing gi DC gi mathau taba chechang bisinaba chechang pisin khiba numit tarani henkre adu ngasi phawbalenga ki maikei gi mathau taba har amata longmi sing da pibidana longmi sing asibu awaba kya mayok na hale loina na vote lep kadaba candidate kharana har yeliba sisu politics tawraga magi mi khara khakta da piduna leire haina pendaba phongdoki nakala da saire local da sangsin khiba har phangdaba gi khongjang adu da nando kawba longmi amana haikibada agriculture minister na ngarang media gi khuthang da sugnu kendra gi oina longmi miyam gi mathau taba harbek masingdagi department na masing hena pikre haibasi yumpham yawdaba wafamni Minister gi wafam aduna chumbo oirabadi pithakriba har sing adu kanada pikhi haibadu mayek sengna khanganbiu saire lokon gi oina su har bek lising amaga samapan rom mathau tabada local MLA na bek satruk pirakhiba adu natana atopa mata phangkhiba leitri karigumba agriculture department gi wafam aduna achumbo oirabadi harian bagi thabak asi ningthina thigatpiu Siren lokon gi mathau taba har numit mangani phawgi manungda pidrabadi longmi singna tongan makhongjang kya sangsinaba sem sare haiki atopa pawmana Wushu gi course khuding da open challenge kaujari sports ki courts khanbada politics yaudana sengna khanbiu Shanayaima
Martial arts sports sanabana punchini haina hingliba International University of Sports and Martial Arts Science NIC New York na Martial Arts Sports Science da PhD degree piraklaba thawal khekman sipai khong ahan bidagi wushu course RD OINA Sanayai LS Shanayaima sehina yankhai humdoina India gi sai yas ta thabak tawriba masagi sehini phudagi humpu phabugi manungda leiriba wushu gi course khuding da open challenge kauri haina Shanayaima masamangna phongdorakpaga loinana sports ki coach khanbada politics yaudana sengna khanbiu hairi mahangna makhatana phongdorakpagi matunginadi India da wushu course singasi politics sizinabana maram oiraga sanaraktaba amadi haisu haitaba miyoi kya bu Sports Authority of India sai haina khangnariba amadi YAS haibadi Youth Affairs and Sports ta course oina khanjan bana maram oiraga sahi tara muka sida wushu masanagi thakasi yamna hantharakli masi lengak loising amasung sanaroi singi mangjabani masi thoktanaba taulugi coach oiragana lising amaga chamapan marphuma thogi mamangda leiba yamdrabada sahi nifu suraba amadi sanchaugi coach oiragana lising amaga chamapan humdra taret phawgi mamangda pokpa yamdrabada sahi nifu manga suraba coaching open challenge da phunanabagi phirep si lawrakpani hairi mahangna hai coaching nasu mana phai haiduna wa kya haijinba politics tawshinbadagi angang kya di Canada sanaraga hena phagani khangdabasu yauri aduna coach oja sing phunaragadi haurakliba angang singnasu madu uraga anauba technique kaya lahubusu yai coach singna masana masabu chumthok chanabagi tanja phangani masigidamak mahak ngasisu honaba leptri makhal makha kaya gi mongda practice tawduna nongmuda pung 3 dagi tadana sanari sanaroi kunthra romsu takpi tambiri Fizet Fazadaba imungi leiba leitaba mahaki diet watanaba honari hairi Shanayaima Sikkim da sahi tara manga rom coach oina leiringaida 2012 tagi 2015 phawba open challenge kauki Manipur da 2016 da amuk kauki 2015 dagi Manipur thoraklaga Sikkim da coach oramadagi Manipur da coach oihannabani haina matamadugi lengakna kauthoklaga coach ti hapidre Sikkim da su hanjinba yadaduna aremba tari hairi mahang hai adu hauzik Manipur ki Chief Minister N Biren na palakpadagi sanaroi singbu pungning thogatpiba khudongchaba pibiba ikai khumnuba utpiba minungsi chawba law and order ningthina ngaktuna numidang tumbada lambi chatpada wakhalda chingnaba lehendaba asina mahakpu hainingai leitana thagali matam kuina miyamgi thabak tawba ngamnaba taibang mapuda thaunijari mahang maram oirga Manipur da Olympian kaya thorakpa oirasanu aduga sports ki coach khanbada politics yaudana afaba sanaroi champion singbasu khanbiu haina appeal tawrakli